Manipuri Students Federation MSF the Bisnupur District Committee ki President Sinam Joni na luchingba team mamana ngasi Moirang Bazar da laiba wholesale dukan sing da changtuna price list he taba dukan sing da price list he chinkrai masigi mathakta pot laiba lakpa miyam na social distance ngak na laibina ba COVID-19 laina asidagi checksina ba wafam su thamke dukandar sing na su pot chegi mamal he na yombi da na ba miyam gi awaba hause koiriba pandemic asigi yanglaga ahongbu mamal da miyam da pot chei fanghanna ba mari laina ba sing su hona biu haina taksanke COVID-19 laina laichara sina maram oiduna Jiribam district asu miyam na maram laitana mapan thokpa amadi chatok chasin tawbagi changyam na hanthare kaithel amadi dukal sing da su mi tinbagi changyam na nemle Jiribam gi district administration police amadi medical health department singna lokalakpa cheksin thorang oina Jiribam district asida lairiba dukan famba amadi kaithel porfam fambi singna social distancing tawba face mask uppa amadi nomaizing da thong thingyauna cheksin thorang lokhatpa sida saruk yare COVID-19 yani suba web na state sigi miyamda achauba chaitheng piriba sigi manung channa khundrakpam a sigi mafam kayada COVID ki laina na narakpadagi containment zone lauthokraba mafam singda BJP Manipur Pradesh ki Kishan Morcha gi vice president soiriba amade medical cell gi convener soiriba Dr. Khetrimayum Kalana chana thaknaba polam sing yanthokrai ngasi yanthokiba chana thaknaba polam sing adudi waiton mamang laikai gi oina thong tarit ki YDC Club ta sinake Tangkham Awang Laikai yoina Yumthong Tara yoina TAYC Club ki members sing da sinake Pangai Bazar yoina Yumthong Tara Mathoi amadi Kaibi Haikak Mapal yoina Yumthong Taret yoina PYYDA Club amadi SAIPO Club ki members sing da sinake MLA laitabagi awaba mayok nariba Nauria Pakhang lakpa AC da miyam yawat pala heloi haina Manipur Pradesh Congress Committee MPCC gi Secretary Dr. S Manauton Fongdukrai wafama sing asi COVID-19 yani suba web ki awachai theng nanglaba Nauria Pakhang lakpa AC gi manungchana Malom Tulhal amasong Malom Tuliyai magi area da laiba imung mari funipanda chana thakang polam sing yanthokpaga mari lenna Fongdukibane Youth Welfare Club Malom na konba area amasong masige koibada laiba Malom Tulihal amadi Malom Tuliyai magi mafam kayada laiba imung singda nongmoda changba chana thakma polam sing adu kusinake Yalhau inat masana thangta sibu tungi mirol singi damak yokhat biduna amade mahi asibu haurakliba mirol singda haihandaba yade haiduna achaubu thodang loramba Thawbal district ki wabagai mayai lekai dege Sintak Purel Yumnam Amu Machana khangodana laikidabada Kanglai Indigenous Martial Arts and Cultural Society ke marks ki maikai dege awaba nungai daba fongdokrai loinana imung manungi awaba dasu ki marks sarukya krai Sintak Purel asina laikidaba sina lamdam asigi khwaidigi chauna mangjaba mo horagani haire Jammu amadi Kashmir gi governor oiramba Jak Mohan Masagyana ba madage ngarang namidang New Delhi da laikidrei mak masagi chahi mauta humdoi sukre mahagna Jammu amadi Kashmir gi governor oina thabak puringai matamda Jammu da Sri Mata Vaishno Devi Shrine Board semnambagi damak maming chatpa misaka moina miyamna singthana ke magna laikidabada Prime Minister Narendra Modi na waba fongdokre Israel nasu India da tengbang bagi polam sing thadar kadori Israel na tharak kadori ba tengbang gi polam sing asida life saving medical equipment oxygen generator sing amasong respirator sing yauri asileba ko ponumita gi hauraga chayolama flight mathang pairaktuna tengbang gi polam sing asipurakane Israel gi mapan thoram puba minister Gavi Askenazi na hai India si Israel gi khwaidi gi naknaba amasong maruoi marupne aikhoina India gi damak maruoina awaba taru matamda leple India da laiki bai khoi gi ichirinaw sing gi damak aikhoina life saving equipment sing ase thanaba khongthang ase lokalapani hari